Kuki lam maming thonjinbagi hainabi leptri. Thangjing jingbu Mount Olive mingthonduna cross amasuk yungsinkre. Ngalingai matamdagi maitai singna ibudok thangjinggi khubamgi saru ama oina lauriba thangjing jingbu Kuki na Mount Olive mingthonduna cross amasuk yungsinkre. Mamangi sahi ke September thada Kuki singna Christian laininga mari lainaba cross ama yungkrabagi matungda mamang tha January 15 da amuk hena sawa yona saba cross ama semena chingba hajinduna permanent oina Kuki singna yungsingki. Supreme Court ke directive daramaga mari lainaba building mafamsing amadi atai potlamsing ngak senggadabani haragasu thangjing singda cross ani yungduna thamkraba phawbada state government ke maikaidagi karigumba thabak amata pakhalakpa udri. Masina maram oiraga thangjing chingbu sengba laifamni hariba maitai singi thamoidadi hanjin tasona thinba oina thoalle. Haukiba September 13 da thangjing chingda Kuki singna Christian laininga mai lainaba cross ama yungle haibasi social media da thadorakkiba video amasung photo na singbadagi khangnarakibani. Asigumba maitai singi senglaba laifam asibu Kuki singna mangthoktuna cross yungsiliba asi ilauthoknaba Committee on Protection and Preservation of Historical Research of Kabru and Thangjing Hill Range yauna tongan-tongamba loop kayana Kuki singna yungsiliba cross asibu lauthoknaba state government na taksilaga lakibani. Amarupna Supreme Court na haukiba September 15 da thakiba directive amagi makhada daramagi oiba mafamsingbu soktana amadi hariba mafamsing asibu khopsilaga pamdaba thabak kaya ama chathariba ngasi yaroi. Laifam lensing asi ngak senduna thamgadabani haina mari lainaba state government ta khanganbasu laikre. Mamangda Kuki singna ZRA Zomi Revolutionary Army ki firalga loinana cross ama thangjing chingthakta yongkhatkraba matungda ngarang makha tana hanadagi hena sawa yona sawa cross ama amuk permanent structure oina yungkibani. Thangjing chingda cross yungbagi video ama sung cross adu sawa hobadagi loiba fawa yawa video ama ngarang Churchampurda based over TC network kawa YouTube ki channel amada thagalakki. Video adu pung ama hena sangi video adu da ZRA gi kadar yauna Kuki volunteers chingna cross adu safamdagi truck amagi maningda haptuna puraklaga chingthak fawa pukhalakpa amadi cement laingoina chingba sijinaraga kom tawraga yungbagi video mapum fana yauri. Cross adu yungbaga loinana chingthak adugi maming Mount Olive haina Kuki singna thonduna signboard amasung thepa video aduda uri. Ningsingba yabadi mamangda thangjing chingda cross yungbagi matangda spokesperson Gingja Tuangjong thangjing sing asim maitai sing isenglaba laifamni haibudu yadabaga loinana district asida makoina Christian lainingi symbol sing yungingba mafamda yungbagi hak lai haina phongdokhibasu laikhrabani. Amaromda Mount Olive hairagadi Disu Christa ki popam oriba Jerusalem hairiba mafam adugi nongpok thangbada laiba chingsang amagi mamingni. Ching achi ki chungmai adu chorfon na pungkup kupsil haduna Mount Olive haina thonkibani. Bible gi matung ina Disubu faraga cross da pangtingduna hatringai gi numidangda hariba ching achi da mapuda khurungkiba mafam aduni haina palli. Naga singda ka henba thouwong chathaba leptrabadi Imphal dagi Naga Kouthoklagani Kuki sing athingba thamgani. Maitai amasu Kuki singna Naga singda ka henba thouwong sing chatharaklibasim khudakta lepnaba appeal tawri. Karigumba leptaba tarabadi matik chaba chekking thorang sing lokhatnaba Imphal Valley da leiba Naga miyam sing backet tawnaba kauthokpa natana atopa option leite. Masiga chap manana Kuki zo sing Naga singda makha tana target tawrabadi Naga Township Village amasung Naga area singda Kuki sing athingba matta yaudana chathok chasin tawba yahalibasi athingba athamba tabani haina UN sin thadorpa chero amana hairi. Chero asida makha tana hairibana mamang sahigi mi ahumdagi Manipurda thokliba irang asigi manungda Naga singdasu asopa kaya laiki. Kumja lising anega supna kunga humdogi me kunga marida urkuldagi Naga nupi mari Imphal mob amada molest tawbikibaga loinana fu chaibiki. June 19 da Kuki singna laimakongda liyangmai Naga singi yum ama mai thadokhi. July 13 ta Chaumbungda maring Naga nupi ama nomaina kaplaga hatki. September 5 da KRA ge personal singna illegal tax pidi haiduna liyangmai gi lawmi ama Imphal tamai road ta tamthina phubiki. September 19 ta Kangpokpi da KNF ki kadarni haiba miyoi amana Naga leader amada kihan khanganbaga loinana hatnaba fawa hotnaki.
nongmai round kayasu kapthoktuna kihanki. December 3 Songbungda Maitei-singna Tangkhulgi miyoi 3 purakhi. December 18 Bisnupur Bazada Rongmai Naga nupi macha anibu fubirakhi. Numisimaktada Tamairongdagi Naga driver ama Imphal furakhi. December 19 beauty parlor amada thabak tawbi Naga nupi macha mari kidnap tawki. Sahisi January 18 Mantri Pukridagi Tangkhulgi miyoi ama kidnap tawki. Mamang thagi 38 Jaliyangrong Naga ani Bisnupur district tagi kidnap tawraga faduna thamki. Irang asigi manungda Naga singna nungaitaba pamdaba thaudok kayasu thoki. Masigi manungda National Highway amadi Inter District Road chingda khulai paba Kuki Major Singh amadi Kuki nupi singna lambida athingba piba. Bangkal sajemba maram chadan tax lauba amadi check tawbana chingba kayasu chathai. Imphal Valley da Maitai group sing amadi nupi singna Naga singda check tawba lut tawbana chingba hingsa gi thabak sing chathai. Highway da nupi singna cell collection tawi. Maitai singna lining laisonga mai lainaba church na chingba kaya mai thadoi. Violence ki oiba thabak kaya asi chathadanaba khanganbasu laikhre. Customary law gi makada waroisim purakpa yaba kaya puraknaba Naga singna haiba kaya amasu laikhibani. Naga miyamda attack adumak chathaduna lakri. Sahisi January 18 da Arambai Tingol sinduna Kanglada pangthokpa mifam amada Maitai MLA sing saruk yaki. Imphal Valley da Naga singda attack chathaba matamda athingba pide. Tha mapan phajik lalaba irang asi makha chathaduna adumak lairi. Irang asi nongmagi kai henna fibam suksilakpagi fibamda lakli. Irang asin maram oiraga Naga sing asi victim oire. Maitai amadi Kuki group sing Naga da attack tawba khudaktagi lepkadabani. Imphal Valley amadi chingkhong chingya leiba Naga singi yum amadi lanthumna chingba target tawroidabani. Karigumba wafam asi ikai khumnadaba tarabadi chekching tharang lokhotpa oina Imphal Valley dasu appeal asi ikai khumnadrabadi Imphal Valley da leiriba Naga sing packet tawnaba kauthopa natana atopa apambai leite. Kuki group sing Naga da target tawba leptrabadi Naga township amadi khul singda Kuki sing changbada athingba thamgani haina suchero aduna makha tari. Manipur thugainingba MLA taragi manungda yauriba BJP gi MLA sing lauthoknaba warep laukhre. Imagi mairagi mifamna laukiba ware 3 numit ninigi manungda thabakta onthoktrabadi akanba khongjang changsilagani. Manipur gi tamthiraba lan loisilu amasung Manipur gi apunbagi saktam thugainaba hotnarakpa singi mathakta chapchaba thabak sing laukhakadabani habagi tongan-tonganba khongjang sing changsilakliba imagi mairagi thongmi singnam ngasi singjamai thokchom laikaida leiba YWO Club ta miyamgi mifam ama pangthoktuna kupna khanna nainaraba matungda Manipur thugainingba MLA taragi manungda yauriba BJP gi MLA sing party asigi primary membership tagi lauthokadabani haiba yauna warep 3 laukhre. Ngachigi mifamna laukiba atopa warep singna Manipur Legislative Assembly gi Ethics and Prevalence Committee gi mifam athupa matamda pangthoktuna Kuki MLA tara asigi mathakta matik chaba jairak pikadabani. Loinana Manipuri Legislative Assembly gi agency mifam pangthoktuna tha mapan phajil alaba tamthiraba lan asigi matangda mamut tana khannaduna miyam amasung leibaki apunbagi oiba tungi yafanaba warep lauduna union lengakta thagadabani habasini. Ngasigi mifamna laukiba warep 3 asiga mari lainana official singna numit ninigi manungda thabakta onthoktrabadi imagi mairana miyamga khusamnaduna apunba khongjang changsinba hainasu warep nakhi. Manipur gi similon gi fibam ICU dagi puthorapa kuidringaida amung ICU da pusinkhre Chinglen Maisna May 3 subna kunga humdoi dagi haurakiba kang anigi tamthiraba lana Manipur gi similon gi fibam hiram kayada sokche halakpagi matangda tongan-tonganba simfamda leiba miyoi singa mathang unaduna makhoi pukning wakal lauduna miyamda paudamlakpagi makha tarakpada Manipur University gi Economics Department gi Professor Chinglen Maisnamga paukse asiga unarubada mahakna hai Manipur gi similon gi fibam asi COVID-19 gi laichat manungda ICU da pusiluraga amuk inthorakrabasu haujik amut lan asina ICU da amuk insinbaga chap manare hari mahakna hai violence haibasi leptana chatharaklabadi masina polakadaba macha asim chara henba amasung lairabani violence na hapa miyoi singi masingdagi lairabana hapa misingna heli hainaba lei poverty is the worst form of violence Economics Department ki Professor asina makha tana hai ngasi aikhogi leibak kanbagi lan asigi mathakta pukcha kanbagi lan su mathau tai
Hꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯃꯤꯌꯥꯝꯕꯨ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯨꯗꯨꯅ ꯂꯣꯡ ꯇꯥꯔꯝ ꯁꯦꯟꯗꯣꯡꯒꯤ ꯋꯥꯈꯜꯗ ꯌꯧꯅꯔꯨꯔꯒ ꯂꯣꯡ ꯇꯥꯔꯝ ꯕꯦꯟ ꯑꯣꯏꯔꯛꯇꯨꯅ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯗ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯅꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯀꯥꯡꯈꯣꯡꯆꯠ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯈꯖꯤꯛꯇꯪ ꯐꯒꯠꯂꯛꯄꯗ ꯑꯃꯨꯛ ꯂꯥꯟ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯍꯟꯅ ICUꯗ ꯏꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯁꯦꯟꯊꯣꯛ ꯄꯟꯊꯥ ꯑꯁꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯃꯇꯨꯡꯗꯅ ꯑꯌꯥꯝꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯊꯣꯛ ꯄꯟꯊꯥ ꯑꯣꯏꯒꯗꯕ ꯃꯇꯝꯁꯤꯡꯗ ꯂꯥꯟ ꯑꯁꯤꯅ ꯄꯣꯠꯂꯝ ꯑꯃꯠꯇ ꯌꯣꯟꯕ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯅꯤꯅ ꯍꯦꯟꯂꯨꯝꯒꯤ ꯃꯥꯔꯀꯦꯠꯁꯤꯡꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯈꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯄꯣꯠ ꯁꯤꯠꯅꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯦꯟꯗꯣꯡꯒꯤ ꯀꯣꯝꯗ ꯄꯨꯊꯔꯦ꯫ ꯍꯥꯟꯅ ꯉꯥꯔꯧ ꯆꯥꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯆꯤꯛꯂꯒ ꯇꯣꯛꯅꯔꯦ꯫ ꯆꯔꯥ 2 ꯆꯥꯔꯝꯕꯗꯨ ꯑꯃ ꯍꯟꯊꯕ ꯌꯥꯎꯅꯔꯝꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯋꯥꯠꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯂꯣꯏꯅ ꯇꯨꯔꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗꯧꯔꯦ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯜꯍꯧꯁꯤ ꯍꯥꯏꯔꯕꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯌꯥꯔꯤꯕꯃꯈꯩ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯊꯕꯛ ꯇꯣꯛꯄ, ꯄꯨꯡ 6 ꯁꯨꯔꯝꯕ ꯊꯕꯛ ꯄꯨꯡ 12 ꯁꯨꯅꯕ ꯍꯣꯠꯅꯕ, ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝꯁꯤꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯄꯤꯁꯦꯜ ꯄꯦꯀꯦꯖ ꯁꯦꯝꯕꯤꯕ, NREGSꯀꯤ ꯁꯦꯟꯐꯝꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯕ, ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕ, ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯇꯧꯈꯤꯕꯒꯨꯝ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯆꯥꯗꯤꯡ ꯇꯧꯔꯒ ꯁꯦꯜ ꯊꯥꯗꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯒꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯃꯥꯡ ꯊꯥꯒꯤ 30ꯗ ꯀꯗꯥꯡꯕꯟ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ 2ꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLA ꯑꯃꯠꯇ ꯂꯣꯏꯅꯈꯤꯗꯕꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯄꯨ ꯗꯦꯜꯂꯤꯗ ꯂꯥꯛꯅꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯈꯪꯍꯜꯂꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯗꯒꯤ ꯆꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯂꯥꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯄꯗꯒꯤ ꯉꯁꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯇꯣꯡꯈꯤꯕ ꯏꯟꯗꯤꯒꯣꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯁꯨ ꯇꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯟꯊꯨꯡꯐꯝꯁꯤꯡꯒꯤꯗꯃꯛ ꯆꯠꯃꯤꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 11:30ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯁꯨ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯎꯅꯕꯒꯤ ꯃꯔꯝꯁꯤꯡꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ SDPO ꯑꯅꯟ ꯃꯤꯍꯥꯠꯇ ꯐꯥꯈꯤꯕ 7 ꯁꯨꯈ꯭ꯔꯦ꯫ ꯃꯣꯔꯦꯒꯤ SDPO ꯆꯤꯡꯊꯥꯝ ꯑꯅꯟ ꯀꯨꯃꯥꯔꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯃꯤ 7 ꯁꯨꯈꯤꯕꯒ ꯂꯣꯏꯅꯅ 7ꯒꯤ ꯃꯅꯨꯡꯗ ꯃꯦꯟ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯕ 2ꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯎꯅ 8ꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯐꯤꯂꯤꯞ ꯈꯥꯏꯈꯣꯜꯂꯥ ꯈꯣꯡꯁꯥꯏ, ꯀꯦꯃꯧ ꯁꯥꯡꯈꯨꯟꯗꯒꯤ ꯍꯦꯝꯈꯣꯂꯥ ꯃꯥꯇꯦ, ꯃꯣꯔꯦꯒꯤ ꯌꯥꯉꯧꯄꯣꯛꯄꯤꯗꯒꯤ ꯂꯦꯞꯉꯝ ꯂꯨꯐꯣ ꯑꯃꯁꯨꯡ ꯖꯝꯈꯣꯍꯥꯎ ꯂꯨꯐꯣ, ꯃꯣꯟꯃꯣꯟ ꯕꯦꯡꯁꯇꯒꯤ ꯖꯣꯜ ꯍꯣꯡꯈꯣꯡꯁꯥꯛ ꯈꯣꯡꯁꯥꯏ ꯑꯃꯁꯨꯡ ꯖꯪꯈꯣꯡꯃꯥꯡ ꯕꯥꯏꯇꯦ, ꯌꯣꯟ ꯕꯦꯡꯇꯒꯤ ꯂꯦꯛꯉꯧꯂꯦꯟ ꯗꯣꯡꯉꯦꯜ ꯑꯃꯁꯨꯡ ꯖꯪꯈꯣꯍꯥꯎ ꯍꯥꯎꯀꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯒꯤ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯝꯐꯥꯂꯣꯡꯗꯒꯤ ꯃꯥ ꯃꯣꯡꯁꯨꯡꯅꯤ꯫ ꯃꯣꯔꯦ ꯇꯨꯔꯦꯜ ꯋꯥꯡꯕ ꯋꯥꯔꯗ ꯅꯝꯕꯔ 8ꯇ ꯂꯩꯕ ꯏꯁꯇꯔꯟ ꯁꯥꯏꯟꯁ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟ ꯅꯧꯅ ꯁꯦꯝꯒꯠꯄ ꯍꯦꯂꯤꯄꯦꯗ ꯑꯃ, ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯄꯤꯁꯦꯜ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 5ꯁꯨꯕ IRBꯒꯤ ꯀꯥꯡꯕꯨꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛꯁꯤꯡ
ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯣꯛꯇꯣꯕꯔ 38ꯒꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯇꯥꯕꯗ ꯁ꯭ꯅꯥꯏꯄꯤꯡ ꯔꯥꯏꯐꯜꯁꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯃꯣꯔꯦꯒꯤ ꯁꯕ-ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯆꯤꯡꯊꯝ ꯑꯅꯟꯇꯀꯨꯃꯥꯔ ꯁꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯜꯁꯤꯡꯅ ꯍꯥꯏ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕ ꯅꯕꯦꯝꯕꯔ 1ꯒꯤ ꯑꯌꯨꯛꯇ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯏꯁꯇꯔꯟ ꯁꯥꯏꯟꯁ ꯁ꯭ꯀꯨꯜꯒꯤ ꯃꯥꯌꯣꯛꯅꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯀꯅꯟ ꯕꯦꯡꯛꯀꯤ ꯃꯤ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯅꯣꯡꯃꯩꯒꯤ ꯁꯥꯏꯂꯦꯟꯁꯔ ꯑꯃ ꯐꯪꯕ ꯉꯝꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯑꯅꯟ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯄꯨ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯃꯅ ꯂꯨꯆꯤꯡꯕ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯅꯕꯦꯝꯕꯔ 4ꯗꯗꯤ ꯃꯤꯑꯣꯏ 2 ꯐꯒꯠꯄ ꯉꯝꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯅꯕꯦꯝꯕꯔ 4ꯗ ꯃꯣꯔꯦꯒꯤ ꯌꯥꯉꯧꯄꯣꯛꯄꯤ ꯖꯣꯟ ꯕꯦꯡꯛ ꯑꯃꯁꯨꯡ ꯃꯨꯟꯅꯨꯝ ꯈꯨꯟ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯉꯧꯄꯣꯛꯄꯤꯗꯒꯤ ꯂꯦꯛꯉꯝ ꯂꯨꯐꯣ ꯆꯍꯤ 94 ꯑꯄꯣꯛꯄ ꯖꯪꯈꯣꯟꯊꯥꯡ ꯂꯨꯐꯣ ꯕꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯀꯣꯟꯅꯅ ꯐꯒꯠꯈꯤ꯫ ꯃꯍꯥꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯌꯥꯉꯧꯄꯣꯛꯄꯤ ꯈꯨꯟꯗꯒꯤ ꯖꯪꯈꯣꯍꯥꯎ ꯂꯨꯐꯣ ꯆꯍꯤ 94 ꯑꯄꯣꯛꯄ ꯂꯨꯡꯈꯣꯐꯥꯎ ꯂꯨꯐꯣ ꯕꯨ ꯄꯣꯛꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛ ꯈꯔꯒ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5ꯁꯨ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈꯤ꯫ ꯀꯣꯟꯅ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯨꯟꯃꯣꯟ ꯕꯦꯡꯛꯇꯒꯤ ꯖꯣꯔꯖ ꯈꯣꯡꯈꯣꯜꯁꯥꯏ ꯈꯣꯡꯁꯥꯏ ꯆꯍꯤ 24 ꯑꯄꯣꯛꯄ ꯉꯝꯖꯛꯊꯥꯡ ꯈꯣꯡꯁꯥꯏ ꯑꯃꯁꯨꯡ ꯖꯪꯈꯣꯡꯃꯥꯡ ꯕꯥꯏꯇꯦ ꯆꯍꯤ 22 ꯑꯄꯣꯛꯄ ꯍꯣꯜꯈꯣꯡꯖꯝ ꯕꯥꯏꯇꯦ, ꯖꯥꯎꯡ ꯕꯦꯡꯛꯇꯒꯤ ꯂꯦꯡꯉꯧꯔꯦꯜ ꯗꯣꯡꯉꯦꯜ ꯆꯍꯤ 25 ꯑꯄꯣꯛꯄ ꯂꯦꯡꯇꯥꯡ ꯗꯣꯡꯉꯦꯜ ꯑꯃꯁꯨꯡ ꯖꯪꯈꯣꯍꯥꯎ ꯍꯥꯎꯀꯤꯞ ꯆꯍꯤ 33 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯝꯀꯤꯊꯥꯡ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯝꯐꯥꯂꯣꯡꯗꯒꯤ ꯃꯥꯃꯣꯡꯁꯨ ꯆꯍꯤ 29 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯡꯊꯣꯡꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯗꯨ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯑꯦꯔꯤꯌꯥꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏ 8ꯃꯛ ꯒꯚꯔꯟꯃꯦꯟꯠꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐ ꯑꯃꯁꯨꯡ ꯃꯣꯔꯦ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯊꯨꯒꯥꯏꯕ, ꯃꯩ ꯊꯥꯕ ꯑꯃꯗꯤ ꯂꯟ-ꯊꯨꯝꯁꯤꯡ ꯂꯨꯠ ꯇꯧꯕꯗ ꯆꯦꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯨ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 8 ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 19ꯗ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯣꯟꯅ ꯐꯒꯠꯂꯛꯈꯤꯕ ꯐꯤꯂꯤꯞ ꯈꯥꯏꯈꯣꯜꯂꯥ ꯈꯣꯡꯁꯥꯏꯅ ꯂꯨꯆꯤꯡꯕ ꯃꯣꯔꯦ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯨ.ꯀꯦ.ꯑꯦꯜ.ꯑꯦꯐꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯅꯤ ꯍꯥꯏꯕꯁꯨ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯑꯗꯨꯗ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯑꯗꯨꯗ ꯐꯤꯂꯤꯞ ꯈꯥꯏꯈꯣꯜꯂꯥ ꯈꯣꯡꯁꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯍꯦꯝꯈꯣꯂꯥ ꯃꯥꯇꯦ ꯃꯣꯔꯦꯒꯤ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯔꯨ ꯑꯣꯏꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯊꯤꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯅ ꯐꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯐꯤꯂꯤꯞ ꯈꯥꯏꯈꯣꯜꯂꯥ ꯈꯣꯡꯁꯥꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯑꯗꯨꯗ ꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯂꯥꯏ 16ꯇ ꯃꯣꯔꯦꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯤꯂꯤꯞ ꯈꯥꯏꯈꯣꯜꯂꯥ ꯈꯣꯡꯁꯥꯏ ꯆꯍꯤ 43 ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯛꯁ ꯈꯣꯡꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯃꯗꯤ 13 ꯁꯨꯕ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ 2019ꯗ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯔꯒ ꯃꯣꯔꯦ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯣꯔꯦ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯅꯤ꯫ ꯍꯦꯝꯈꯣꯂꯥ ꯃꯥꯇꯦ ꯆꯍꯤ 35 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯠꯈꯣꯂꯨꯟ ꯃꯥꯇꯦꯅ ꯀꯦ ꯃꯣꯡꯁꯥꯡ ꯈꯨꯜꯒꯤ ꯆꯤꯐ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯥꯇꯦ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 15ꯗ ꯃꯣꯔꯦ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯒ ꯀꯣꯟꯅꯅ
ꯐꯤꯂꯤꯞ ꯈꯥꯏꯈꯣꯂꯥ ꯈꯣꯡꯁꯥꯏ ꯑꯃꯁꯨꯡ ꯍꯦꯝꯈꯣꯂꯥ ꯃꯥꯇꯦꯕꯨ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯈꯣꯏꯗꯒꯤ ꯐꯥꯈꯤꯕ ꯑꯃꯗꯤ SDPO ꯑꯅꯟ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐꯤꯂꯤꯞ ꯈꯥꯏꯈꯣꯂꯥ ꯈꯣꯡꯁꯥꯏ ꯑꯃꯁꯨꯡ ꯍꯦꯝꯈꯣꯂꯥ ꯃꯥꯇꯦ SDPO ꯑꯅꯟ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯣꯔꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯆꯠꯊꯕ ꯂꯥꯟꯁꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯦꯟꯅꯩ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ PDFꯀꯤ ꯀꯥꯡꯕꯨꯁꯨ ꯂꯥꯟꯁꯤꯡ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫